BSF deploy tauba hokre pawasi ngasi nungthil phongkiba pandam pawsedagi lokhatchabane Indo Myanmar ngamkhagi Manipur rom thangba sarukta singthaningai oiba khongthang ama oina Border Security Force BSF deploy tauba hokre haire Union Home Minister ge directive makhada BSF na ngamkhai asibu section namade mikup na humsing na ngak senbagi thabak chathari hainasu State asagi Chief Minister na haukiba February 18 de Assembly mifamda phongdokpa laikhravane Manipur ki tongan ba voluntary organization singamade MLA singna Indo Myanmar ngamkhai da mathau tawduna leramba Assam Rifles po BSF sindokadavani haiduna taksilakpagi matungin ngamkhai asida BSF na mathau tawba haurakibani haire Manipur gi hojik oire bairang asida Assam Rifles na chana kanglon tungoi na duna chan miran naire haibage wahaudagi makhoibu sindokna ba miyamna ihau haukibane Kotu gi shutdown loisin khre Pawasisu ngasi nungthil phongkiba pandam pawsedagi lokhatchabane Manipur Legislative Assembly na Kuki militant group singa su makhata na chanaroi haiduna warep laukiba thawong yaningdaba phongdoktuna Sadar Hills Kangpokpida Committee on Tribal Unity Kotu na kaukiba pungkun mari gi total shutdown peaceful oina loisin khre Kotu gi pungkun mari gi total shutdown na do ngasi ayuk pung 10 taba matamda loisin khibane total shutdown na si hangkibaga loina na Mahai loisang amade business center sing amugan na mahusagum na hangduna thabag tawba hokre highway sing da suhana gumna gari satpa hokre total shutdown na sige manungda ngarang Kangpokpida miyam gi oiba chawba rally ama chatuna Manipur Assembly gi kuki militant group singa su handokpagi warep laukibabo yaningdaba phongdoktuna Belly da phaspa amugan na impose taw haiba kholaw kaya su laukibane